Ambush adugi pau 𝗕𝗨𝗡𝗞𝗥 𝗦𝗛𝗡 𝗕𝗏 𝗫𝗏 ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯆꯪꯁꯤꯟꯗꯨꯅ 𝗕𝗨𝗡𝗏 𝗕𝗨𝗡 ꯚꯤꯂꯦꯖꯇ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯀꯥ ꯍꯦꯟꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ ꯐꯥꯅꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ ꯍꯥꯏꯔꯤ ꯊꯤꯍꯨꯝꯕꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯃꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯍꯦꯛ ꯃꯊꯛꯇ ꯆꯤꯡꯊꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯥꯝꯅ ꯀꯣꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯅꯕ ꯁꯥꯔꯝꯕ ꯕꯪꯀꯔꯁꯤꯡ ꯊꯦꯡꯅꯈꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝꯅ ꯕꯪꯀꯔꯁꯤꯡ ꯑꯗꯨ ꯁꯤꯗꯣꯛꯇꯨꯅ ꯃꯩ ꯊꯥꯕ ꯌꯥꯕ ꯄꯣꯠꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯈꯤ ꯊꯨꯒꯥꯏꯕ ꯌꯥꯕ ꯄꯣꯠꯁꯤꯡꯅ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯑꯣꯇꯣꯃꯦꯇꯤꯛ ꯔꯥꯏꯐꯜꯁꯀꯤ ꯅꯣꯡꯃꯩ ꯃꯔꯨꯒꯤ ꯇꯣꯛꯅꯤꯡ ꯀꯌꯥ ꯑꯃ ꯕꯪꯀꯔꯁꯤꯡ ꯑꯗꯨꯗꯒꯤ ꯐꯪꯕ ꯉꯝꯈꯤ ꯍꯧꯖꯤꯛ ꯍꯪꯕ ꯌꯥꯔꯤꯕ ꯋꯥꯍꯪꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞ ꯀꯌꯥ ꯑꯃ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38ꯀꯤ ꯍꯦꯛ ꯃꯊꯛ ꯆꯤꯡꯊꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯥꯝꯅ ꯀꯣꯝꯅ ꯕꯪꯀꯔ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯀꯝꯗꯧꯅ ꯌꯥꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯃꯛ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯁꯧꯒꯠꯄ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯍꯥꯏꯋꯦ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯄꯣꯠ ꯄꯨꯕ ꯇ꯭ꯔꯛꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕꯗ ꯌꯦꯡꯗꯨꯅ ꯂꯩ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯛꯁꯟ ꯀꯌꯥꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ Ambush adugi pau 𝗕𝗨𝗡𝗏 𝗦𝗛𝗡 ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯆꯪꯁꯤꯟꯗꯨꯅ 𝗕𝗨𝗡𝗏 𝗕𝗨𝗡 ꯚꯤꯂꯦꯖꯇ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯀꯥ ꯍꯦꯟꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ ꯐꯥꯅꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ ꯍꯥꯏꯔꯤ ꯊꯤꯍꯨꯝꯕꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯃꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯍꯦꯛ ꯃꯊꯛꯇ ꯆꯤꯡꯊꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯥꯝꯅ ꯀꯣꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯅꯕ ꯁꯥꯔꯝꯕ ꯕꯪꯀꯔꯁꯤꯡ ꯊꯦꯡꯅꯈꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝꯅ ꯕꯪꯀꯔꯁꯤꯡ ꯑꯗꯨ ꯁꯤꯗꯣꯛꯇꯨꯅ ꯃꯩ ꯊꯥꯕ ꯌꯥꯕ ꯄꯣꯠꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯈꯤ ꯊꯨꯒꯥꯏꯕ ꯌꯥꯕ ꯄꯣꯠꯁꯤꯡꯅ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯑꯣꯇꯣꯃꯦꯇꯤꯛ ꯔꯥꯏꯐꯜꯁꯀꯤ ꯅꯣꯡꯃꯩ ꯃꯔꯨꯒꯤ ꯇꯣꯛꯅꯤꯡ ꯀꯌꯥ ꯑꯃ ꯕꯪꯀꯔꯁꯤꯡ ꯑꯗꯨꯗꯒꯤ ꯐꯪꯕ ꯉꯝꯈꯤ ꯍꯧꯖꯤꯛ ꯍꯪꯕ ꯌꯥꯔꯤꯕ ꯋꯥꯍꯪꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞ ꯀꯌꯥ ꯑꯃ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38ꯀꯤ ꯍꯦꯛ ꯃꯊꯛ ꯆꯤꯡꯊꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯥꯝꯅ ꯀꯣꯝꯅ ꯕꯪꯀꯔ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯀꯝꯗꯧꯅ ꯌꯥꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯃꯛ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯁꯧꯒꯠꯄ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯍꯥꯏꯋꯦ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯄꯣꯠ ꯄꯨꯕ ꯇ꯭ꯔꯛꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕꯗ ꯌꯦꯡꯗꯨꯅ ꯂꯩ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯛꯁꯟ ꯀꯌꯥꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ